ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯍꯥꯏꯕꯗꯤ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯋꯦꯠ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛꯀꯤꯁꯨ ꯍꯦꯟꯅ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛꯇ ꯏꯟꯖꯨꯔꯤ ꯂꯩꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯟꯖꯨꯔꯤꯒꯤ ꯑꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯊꯦꯡꯅꯔꯛꯑꯦ ꯑꯗꯣ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯟꯅ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯀꯟꯅ ꯁꯥꯟꯅꯔꯒ ꯕꯣꯟꯁꯦ ꯂꯧꯕ ꯉꯝꯃꯤ ꯃꯣꯗꯤꯖꯤꯗ ꯍꯥꯏꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯠꯇ꯭ꯔꯒ ꯚꯥꯔꯠ ꯏꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯟꯅ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯏꯟꯖꯨꯔꯤ ꯂꯩꯔꯁꯨ ꯅꯣꯡ ꯆꯨꯕ ꯅꯨꯡꯁꯥ ꯁꯥꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥꯏꯟꯁꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯗꯦꯕ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯀꯔꯤ ꯊꯣꯛꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯀꯔꯝ ꯀꯥꯟꯗ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏ ꯕꯁꯇ ꯄꯩꯁꯥ ꯈꯤꯇꯪꯅ ꯈꯔꯁ ꯇꯧꯔꯒ ꯆꯠꯄ ꯉꯝꯃꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐ꯭ꯂꯥꯏꯠꯇ ꯅꯠꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯀꯔꯝ ꯀꯥꯟꯗ ꯉꯝꯃꯛꯀꯅꯤ ꯑꯩꯅ ꯍꯥꯏ ꯑꯗꯨꯗ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯒꯅꯣ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯟꯅ ꯁꯥꯟꯅꯔꯛꯈꯣ ꯍꯦꯟꯅ ꯄꯥꯎ ꯁꯥꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯍꯥꯟ ꯑꯩꯗꯤ ꯑꯌꯥꯝꯕꯗ ꯄꯇꯦꯂꯥꯗ ꯑꯗꯨꯝ ꯂꯩꯌꯦ ꯀꯦꯝ ꯌꯨꯝꯗ ꯃꯔꯛ ꯃꯔꯛ ꯊꯣꯛꯂꯛꯄꯗꯤ ꯑꯗꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯔꯥꯝ ꯑꯣꯛꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯦ ꯄꯤ ꯑꯦꯝ ꯁꯥꯔ ꯎꯅꯕꯗ ꯀꯩꯀꯩ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯁꯦꯝ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩ ꯑꯗꯨꯝ ꯁꯥꯔ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯔꯛꯄꯗꯣ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯁꯦꯌꯔ ꯇꯧꯖꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯕ ꯅꯥꯟꯕꯗꯒꯤ ꯍꯧꯔꯣ ꯑꯣꯖꯥ ꯎꯕꯗ ꯀꯣꯛꯅ ꯈꯨꯔꯨꯝꯕ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯕ ꯐꯪꯉꯦ ꯑꯗꯨꯅ ꯌꯪ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯏꯕ ꯃꯌꯥꯝꯁꯨ ꯍꯦꯜꯗꯤ